Chahi Nauriba Mahiroi Singda Chatharakliba Kuki terrorist Singi Ludaba Thawong Manipurgi Mahiroi Kunaina Akan Mamongda Condemn Tawi Haina Mahiroi Loop Tarukna Fong directly. Cherulamada Mahiroi Loop Taruk Maruoina MSF Desam KSA Suk Amasung EMS na India Lengaka Su Chathariba Kuki militant group Singna Micham Miam Amadi Mahiroi Singda Otpa Naibada Natana Hatpatupagi Tabak Chatharakliba Asi Kudaktagi Lephan Gadabani Me Homdagi Chatharakliba Irang Asi India Lengake Kuzin Taurangni Amasung India Lengakna Matam Pumnamakta Furup Kudingmak Nungsinadana lalong yatuna lakliba se khudakta lepkadabani hairi loinana athuba matamda India amadi Manipur lengakna mihatpa sing puthoktuna ching amadi tamda tongan ba lo chatnabagi thawong ase lepinabasu hairakle thamanga mapungfana mikap mirau kholna nilakliba asida lengakna chapchaba philip ama fawba lodriba asi micham miambu kaya yamna hadan khidoino hainasu hanglakli